masigi miyam da puduna lakliba Israel amasung Palestine gi oiriba fibam aduga Middle East ki laibak singda hauze thokliba unkhatnabagi thawdo Israel gi miyot mini makha chatari Rafah city da masida hujik ki oini Israel na khwaidagi yamna makoine attack toriba amasung miyot mini khamtengna makoi angamba pangal thona sizinariba ase Rafah city da khwaidagi chawba amasung mi yamna laifam oiriba Al Nasir hospital asida oiri mafam asda leriba mi sing ase akogi oxygen amasung electricity oxygen nungsa homda sinarabo oxygen aduga mai fangdabana maram oraga hauzik pawbagi oina hawkriba ahingas dagina pung kun mari gi manung da miyoi mari hena sikre habagi paw fongdokli atopa mafam sing Rafah city gi da hauzik sikriba mi masing ase hawkre pung kun mari sigi manung da mafam tarada makoina mi sikse massacre pulap punsan lagoina mafam tarada hatli masida miyoi sikriba ase mafam tara asida miyoi chamaga trying thoi sure aduga asokpana miyoi chamaga yankhai taret masi amna atenu matam pung kun mari gi matam dani ko sigi mathokliba asida yenglise oxygen fangdabagi mi siba mai fangdabagi mi siba chumna masagi oina natural death oina siba nateba masagi oina maut laaga siba nateko masi akoina heart paneba masi death natte kill neba murder ne blow tunraga heart paneba hidak fangandabida mai fangandabida ising fangandabida heart paneba Middle East lairiba sarkar sina luching basing asina habibi taraga lairiba ase masigi mamanga zani aduga apunbagi oina Gaza strip siriba ase masida miyoi lising kuntra muk siba asida miyoi lising tarago humdu ya angang machang teneba below sahi tra mari gi makhada lei bangal teneba angang hat pase international law amasung prithvi gi leiriba leba khuding maki oina law gi matung in de masise yaba nate land oiraga so top do oiraga so aduna ba akhoi gi Manipur amtra India da yengba matam da so angang amana crime taroga di ahamda juvenile thamini adu ba hairi basing asida makhoi na not a single crime ingest over yaw de ko makhoi hatli basigi maram je kana because they are Palestinian ko Palestine pokpa Palestine gi praja mu oiba aduna maram oiragani hatlise duga hawkri ba hinga sigi oina so al sati refugee camp ase pulap oina laingoi ufun ngak to onkrem nongthaktagi bom tha tharaga thugai hibni aduna maram oiraga masida refugees laibasing ado kayam yamna sibano haiba hauji makidi source fangdri masida amanga tamasu building ado di pulap video footage to ubum matam da so pulap oina toy hibagi video footage oina uri Al Nasir hospital asida hauji Israeli land mission pulap question lagu oina makoina manung haidi hospital manung sangsa lagu oina makoina military gi post oina Israeli land mission gi military gi camp post oina makoina uji hangdok laga leiri masigi hangdok pasna makoina praja khara su makoina faza laga thamli go masidi yauri basing asi pharmacy gi thabuk tawa miyoi maudraga manga aduga naraga leiriba patient chamaga maudrama thoi angang amasung mayum thadoraga chelak laga leiriba hospital manung sida ekhogi changjafam refugee oina leiriba praja mayam aduga angang gi apunbana samugo humphumanga chawrakna miyoi chambri chamga mukki changa Al Nasir hospital da Israeli land mission na makhogi military post hangaga masida phajil thamiba phajil laga thamliba se makoina ngakpi bagi thamba nateko masa thamliba se bulabli oina mass murder paktakna hatna bagi oina thamba thamliba ni ko maramdi masida chana na bachinjak thakna na ising makoina amta pide Israel gi kangbuna aduga Rafah city dagi hendorakla West Bank gi saruk am oiriba West Bank asida Hamas leite ko West Bank gi saruk am oiriba Bethlehem Hazrat Isa pokpham lamni hariba phum asida su Israel gi settler kangbu singna makoina yum thugai ba aduga building structures ni attack to gi chang ase nongmu gi masing hengalagli hawgriba asing asida masing kayano de fongdok to yamna amang ata thokan gi bagi laikai khunna mo oini attack to gi paude leiri Israel gi miyot minai sing ase lotion na bagi damakta Arab laibak sing amusung America na punsil laga US Arab peace plan haibam puthorali masi gi puthorali basing se oithokadori bra or oidori bra haibase housing market di khangma ngamdri adu makoina puthorali basing se masi da aham da palli ba se Israel amusung Palestine anima ki oine state country amum piba 1967 gi border da base toraga adu ani subada West Bank da leiriba Israel gi aina yadabide settlement illegal settlement leiriba sing asi West Bank da gi lauthokiba adu ahum subada Jerusalem asibu Palestine gi oina makhoi capital konung ohenba aduga mari subada West Bank amasung Gaza animak pullaga Palestine gi oiba security ama thamba makhoi gi army police defense thamba haiba se masigi hariba Arab peace plan as di yauriba hariba ase leiriba pigadaba amasung yanagadori Israel ga yanagadori adubu Israel gi oina de hoje parliba far right government Benjamin Netanyahu nu luchingba government amasung mahake Foreign Secretary oriba Army ki Defense Secretary oriba National Security Advisor oriba makoi achaw from pairiba high profile oriba politicians sing ase masina di
without any hesitation karisu ikaiba ani manga thokna khantadabida directly on reject tawrineba makoina two state solution Palestine bu state amoina thamba asida hairiba makogi high profile oriba politician kangbu singa sina makoina ama fuwa yadeba makoina pamliba asidi Palestine ge amasung Gaza strip to lido praja mayam sanga se pulap leona Sinai Peninsula de inthoga makoi thamkiba aduga Israel ge Zionist ge Jews kangbu singa se hallaga oina Palestine ge atop leiriba jaga sing Rafah Gaza strip West Bank aduga leiriba jaga sing asida makoina control makogi praja sing lehenba si pamliba neba aduna maram oiraga Arab leibak sing amasung America na pukhalaliba peace plan se oithokadawrira or oithokloidawrira haiba sida hausi makidi khangba ngamde two state solution hairiba asi Israel amsa Palestine tongan tongan leibak ama thamba haiba se mase oithokpa yagadawrira mase chumnagi oina ai sana haibada so mayamna khamda two state solution is possible oigen oithokani na ekhoi mayam ngangnariba adu masigi ekhoina yamna kupna sandok an nainarudabida ekhoina point am khatang yengseba two state solution thamba haiba asida Israel gi oina di makho je country oina laikra independent country freedom sovereignty oina laikra bani makoi gi oina de prithvi de lairiba Jews khuding mak asi Israel gi citizen oiga yai Israel da la aga makho gi citizen oiga hai matam da makoina procedure kari shu tawdabida adum Jews just mahak ki identity is Jews am oiraga di Israel citizen oiba yari Africa ta popo oigera Asia ta popo oigera Europe pokning balam da poklaga so adubo hariba Palestine gi masagi yelho missing asidi makogi Israel kangbu na miyoi lak tara kul hen refugee na top lam da kauthoga hunduga manghallaga thamgraba atop leibak sing da Lebanon da Syria da Iraq ta leikribal refugee sing ase right to return of refugees Israel na kaidawnung da 1948 ta gi hawraga hojik phawbasu yab leitriba aduna Palestine bu state amoina country amoina thamba taraga su Israel gi maikai dagi Palestine gi refugees singa se lakpa da makoina athing ba se directly on thinga lakpaneba masida makoina ani manga thoklaga discussion parliament da karisu tawbu leite ko ai koi gi Hamas na fazal laga leigraba hostage singa se hallaga pubiro o Hamas ki ya senaraga ceasefire thamo aduga Gaza te genocide tawriba se on makoina paktakna hat patupa tawriba se masi loshallona hostage ke family gi maikai dagi di makoina defense ministry gi office ma panda makoina protest akanu monga tawri adu masi Israel ge nata tabad leite Israel ge haidi Israel government amasum Benjamin Netanyahu mahaki nata tab leite mahaki continuously oina mahaki pamliba Gaza strip ki praja mayam hat pa sedum continuously chathari Israel defense army gi oina khwaidagi haithoi sing thobe elite commando oiriba Givati brigade hariba se makoi hallaga Gaza strip ta amuka hallaga chatlaga lan changu haiba asida makoi ni yaning da ba amu refuse tawriba makoi changaroi akoi changma ngammaroi na phongdoreba makoi na masda phongdorakliba ase wafum ani thamai ko makoi na han dar akoi gi wakhal laina nare aduga physically oina akoi lan adum matam kuina soknarakpa asina maram oiraga aikoi hauze hallaga amuk changma ngammaroi na makoi na phongdorakliba maram ni makoi gi wakhal laina nare aduga physically fitness oidrena phongdorakliba masi Israel gi defense army gi Givati brigade hariba asina ni phongdorakliba ase masi akoi na khanba yarise Israel gi lan mi go na mi go lak manga gali singhum phulak taruk ki tangdeni aduga prithvi gi super power leba khuding na mating panglang adu Hamas ki ona pangakriba amsung al-Quds ki ona pangakriba Palestine ki ona pangakriba mi li sing kuntra ni funa soknarak palan ni ko adu just imagine tawrase kanane hena akogi sida willpower lady energy oiri amasung masida warrior lan miyam oiri marai bak nu si haibado masida mayam gi oina phongdok ase sokna riba lan asida Israel gi lan misenga Al-Qassam gi lan misinga di amna akano mongdo huji Al-Qassam na adum henjallaga makoina khumang toksan mi henjali hawkriba ahinga sigi oina so Al-Qassam gi lan misni Israel gi lan mi attack tawduna Israel gi lan misingi miyoi shikhyabe gi pauso phongdoli punna miyoi mapan Israel gi lan misingi maikai dagi so apan nang kredu miyoi Israel gi lan mi gi miyoi amabuna hat khri habe gi pau nakal ani makta gi phongdokli adu atopa nakal amadana Al-Qassam gi lan mising ne Israel gi makoi gi lan missing purapa military vehicle amada so attack to ki habagi pawleri adu hariba asida mi sikibagi pawdi hausi magi phondok palatri military vehicles amaso makoi gi khuchu khulai sing di mangta ki habagi amang ata thoki habagi pawdi nakal ani makti phondokli duga lan asigi oina khwaidagi akan boina sok nerba hausi Israel amaso Lebanon gi Hezbollah gi manung dani hauki ba hing asida Israel gi lan misina Lebanon gi konung de attack to duna praja micham mioi tramato hat khaba matung da Hezbollah na so yamna akan mong da makoi na rock mishal kunmanga Israel da capsule tuna makoi gi amang ata chawna thokan khibagi paw hujik leiri masina khwaidagi anobuina makoi ani gi marta capsule na khibagi pawni Yemen gi Houthi lan missing gi oina so haukiba ahinga sida Yemen gi lan mi gi oina so makoina United Kingdom gi khuchu khulai propa jahas amada naval mission attack tau ki habagi paw phongdole masigi mafam asina Red Sea gi area am oireba Gulf of Aden da ne phongdokli Hezbollah aduga Yemen gi Houthi lan missing Hamas
Iraq ki resistance army, Syria ki resistance army hairibasing asigi Iran gi ally tawbuna maram oiraga America na huzik yamna sawningli ba si Iran dani masina sawning ba asigi makha tarakbo oina United States of America na Iran gi makoi ge thaw purakba jahaz ama hairiba thaw purakba masida yauriba se beren lakh manga thaw liter lakh manga yauba jahaz ama America gi kangbu na fazin grab gi pawleri masina maram oraga Iran gi makai de yamna sawning ba mon tholali makoi ge Middle East le ro base khuding mak da makoi attack ta gone haiba gi Iran gi makai de gi fongdorakli thoknariba lan asina maram oraga atop leibak sing adum moi drama oini yengi Middle East ki luching basing Middle East ki leibak sing de yengli yengbasi makha chatharak pu oina Egypt ki oina Rafah da leiriba praja mayam mating pangmagi mahutta makoina Rafah ga musuk Egypt ka tainariba jaga sida makoina border fencing asi amna akan mongde electric shock tawduna makoigi mi sing adu gari thugaiba ngammoidaba nongmaina kapchalakpada paloida mongda makoina border fencing asi amna akan mongda hausi anau boina su tawsalle masa tawsalliba asida makoina han Egypt ki oina Rafah city area Rafah border area sa leramba yum lising amamuki chang dasu Egypt ki authority nin thugairaga makoigi border fencing asi akan mongda na khajalliyaba Muslim leibak singi pangal dhauna amasung Middle East ki leiba luching basing prithvi ki Arab leibak singi mama mani harbo mother of Arab haragadi Egypt mana khangnarini adubu mama na machabu nungsida bhai base Arab leibak katang una tholebani adubu macha sing Palestine ki macha sing no ji awa anna tarakba matamda yung gi thonglon sellaga mapanda mi myam na harpado yengli leibak amani Egypt among atop leiba Muslim gi leibak na fongdok liba Allah gi nabi gi pokfam oiriba Makkah Madina prithvi gi oina thoktok pagi thoksin bagi fi thong daba mayam pusalak amuk thokidre mongo thoaga leiriba se masi aikoi gi mitmang makta da Palestine gi praja mayam singbu sa san hui yaudong harpadon sa san du tongan thamgraji sa san du dikhrabu respect piri veterinary hospital bu leiriba sasan gi damakta adubu Palestine gi sasan su natre muji kari ziba natre ko ziba amada treat tawu da badugi handok ani mo treat orise ziba amana sanga da pochai singa je hui gi su haudong gi su ok gi su san gi su loina mo ko gi chinjak ti leiriba chinjak da athing batham deba athing ba leiba taraga su mahaki mapu du na khawru ga natra ga leiru ga pichariba adubu Palestine gi no karim leite mo gi pichana ba Jordan gi oina makoina hoji aeroplane amchu helicopter sinaduna 8 bagi thabuk makoina tauri adu atop leibak sing su hai bagi process makogi niam niti sing asida support tarakle masida aikoina haraupum karisu thokte ko thoktri bagi maramdi adu su international law leibak amagi law thu leibak amagi law na yaraga nattaba leibak amagi law thu garaga prithvi gi oiba organization UN gi law thu garaga Israel na onslaught tauriba asida changsal lago ina ising bottle ma oina aikogi lambi du satlaga piba ngambagi pangal leiraktraba prithvi gi leibak sing amasung maru oina Muslim leibak sing Arab leibak sing neba masida aikoina haraupum dokteba masidi pang da mitam bal gi thabuk neba Israel da khutlai pishan gano na UNO aduga prithvi gi leiriba organization kaya na haraga so America so chapin nariba Israel gi lobbying country sing de makoi khutlai pishan ba lepte atop makoi na lawone khali bun tawri rechi di attack to bataraga so Arab leibak sing aduga Jordan makoi ne di kari su kuchu khulai piba to khra seba chana na chinjak se ko gi leiba gi luxurious ki oina Lamborghini pirak panate ba Lamborghini piro o haiba nate yum gi oina marble piro platinum sa ge haiba nate ba chana bagi food khakta ne hingna bagi damakta sana ba pot piro o haiba ne ba thing maleri si aduna mitam bal pang da bangak tane praja mayam da gi Jordan gi oiraga so ko gi praja mayam da gi yamna akan bi hori praja mayam sing na Israel da puba mo gi vehicle sing vegetable manam sing yawa gari kya phajil laga thamli Jordan gi praja mayam na adu sarkar na di America ke dum machum thaga leire karisu thabuk tawang ngamde praja mayam gi kholaudi hana da gi hono laro la pa sarkar no yobira anu am sarkar gi obe ko pisham sin naroge chatlaga ko de Palestine chat pa ga ya batam piyu am su na koina thinglak kanu na khoi gi aeroplane helicopter je koi tongoi khongor sat ke haiba ge se tehrik i labak Pakistan gi kangbu da gi miyoi lak ama hena Palestine gi damakta solidarity pi gani am sum koi de chatlaga lan tawrugi haiba gi phungdok pa leikrabani Pakistan ki supna ki group ama tehrik i labak Pakistan ki group ama dagi miyoi lak amani adu atop leire bu group sing dagi Pakistan khakta dagi oina miyoi lak yang khaigim thaka tholak na bagi ready tawraga lerakani India dagi miyoi lak yawrakani aduga leire Indonesia prithvi ki oina khwai dagi Muslim ki largest population or Indonesia da miyoi kyarakani Malaysia da kyarakani Algeria Egypt Tunisia Morocco leiriba aduga Middle East ki leibak sing dagi kaya oirakani habis just ai ko imagine daw seba masida namsillago oina hard pasida yahliba se Middle East ki sarkar aduga leiriba atop Central Asia ki leiriba sarkar sing asineba adu praja mayam gi oina de makoi di heavily oina makoi na chat ken hairiba asisu tolo piu haide paisa piu haide makoi de gari piu haide
ꯃꯈꯣꯏ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯍꯧ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯉꯥꯡꯁꯤꯡ ꯊꯥꯍꯧ ꯍꯥꯏꯅ ꯃꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯦꯕ just for the sake of the martyr ko for the sake of the Palestinian people ꯍꯥꯏ ꯃꯣꯏꯅ ꯄꯦꯂꯤꯁꯇꯤꯟꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯅꯣꯏ ꯊꯥꯛꯑꯣꯅ ꯒꯚꯔꯟꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯄꯦꯂꯤꯁꯇꯤꯟꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒꯦ for the sake of the al quds ꯍꯥꯏꯀꯣ ꯃꯁꯖꯤꯗ ꯑꯛꯁꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯃꯤ ꯀꯌꯥꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯂꯩꯕꯁꯤꯗꯒꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯅꯥꯗ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ we are hopeless ko ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯩꯅꯣ hopeless ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯦꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯄꯦꯂꯤꯁꯇꯤꯟꯒꯤ ꯂꯩꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ